Welcome back to my channel. ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ. ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯛꯑꯒꯦ. ꯐꯣꯂꯥ ꯆꯥꯊꯔꯛꯑꯒꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯐꯣꯂꯥꯅꯤꯁꯦ. ꯐꯣꯂꯥꯒꯤ ꯃꯆꯜ. ꯂꯐꯣꯏꯒ ꯆꯤꯅꯤꯉꯥꯡ, ꯆꯦꯡꯄꯥꯛ, ꯀꯕꯣꯛ ꯑꯄꯥꯕ ꯂꯣꯏꯅꯅ ꯁꯪꯒꯣꯝ ꯂꯩꯖꯔꯦ. ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ. ꯃꯌꯥꯝ ꯍꯩꯊꯖꯔꯒꯦꯅꯦ ꯃꯌꯥꯝ. ꯍꯩꯊꯖꯔꯒꯦ. ꯇꯣꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯂꯥꯏꯒ ꯈꯖꯤꯛꯇꯪ ꯍꯥꯟꯅ ꯊꯥꯗꯣꯛꯆꯒꯦ. ꯇꯣꯠꯂꯗꯤ ꯂꯥꯏꯅꯁꯨ ꯈꯪꯗꯦ ꯆꯥꯅꯤꯡꯗꯕꯁꯨ ꯌꯥꯏ. ꯂꯥꯏꯒꯤ ꯑꯍꯥꯟꯕ ꯃꯌꯥꯝ ꯊꯥꯗꯣꯛꯆꯔꯦ. ꯂꯐꯣꯏ ꯈꯔꯒ, ꯂꯐꯣꯏꯁꯦ ꯃꯆꯦꯠ ꯑꯃꯒ, ꯆꯤꯅꯤꯉꯥꯡ. ꯍꯧꯖꯤꯛ ꯇꯣꯠꯊꯖꯔꯒꯦ ꯃꯌꯥꯝ. ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯉꯁꯤꯗꯤ. ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯃꯌꯥꯝ. ꯆꯤꯅꯤꯉꯥꯡꯁꯤꯗꯤ ꯇꯨꯝꯃ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ.ꯐꯖꯅ ꯀꯜꯂꯦ. ꯇꯣꯠꯄꯗꯗꯤ ꯈꯔ ꯀꯨꯏꯅ ꯆꯪ ꯇꯥꯏ. ꯆꯥꯀꯨꯅ ꯑꯣꯏꯅ ꯈꯦꯊꯕꯅ ꯐꯗꯣꯔꯤ ꯃꯥꯜꯂꯦ. ꯁꯨꯔꯤꯅ ꯑꯣꯏꯅ ꯈꯥꯏꯖꯖꯔꯒꯦ. ꯂꯐꯣꯏꯅ ꯑꯃꯨꯛ, ꯆꯤꯅꯤꯅ ꯑꯃꯨꯛ, ꯑꯍꯥꯎꯕꯅ ꯑꯃꯨꯛ. ꯐꯖꯅ ꯍꯥꯎꯔꯅꯤ. ꯃꯌꯥꯝ ꯈꯨꯠ ꯌꯥꯝꯅ ꯂꯥꯛꯑꯒ ꯐꯖꯅ ꯇꯣꯠꯆꯕꯅꯤꯀꯣ.
세 포라짜닝 바이시나오 세세세 아까도 세 세세세세 kalsaun ingeda se akato ni aim ka sajar ke meyam ah hảo đấy hảo đấy đó bỏ ra điện này đó đấy ra to kệ mày em bây giờ á mày em dính miếng mày em xịt na lên mày em video xin ngày với ta cái đi please like comment share tawiramu aduga nauna jengbiri singna subscribe tawiramu ma'am masi harga ngasi gi oina video si matang asida loisinjare mathangi video da muk tengnarase bye bye